Air India Express ki anouba winter schedule da Imphal Guwahati Amadi Agartala da operate touba flight ki masin hengathallagani haina laothokhre. Leibak sinba thungna airline asigi chatnagadaba winter service ki schedule manung chana wafam asi lauthokhibani. Ningsingba yabadi Guwahati gi oina Air India Express ki flight humfuhumdoi operate taurambadagi mamang chahi gi winter service da flight masing chamaga tarukta hengathibani. Masina Imphal Agartala Bengaluru Chennai Delhi, Hyderabad, Jaipur amadi Kolkata yauna tongan ba domestic destinations singda service piribani. Masigi matakta airline asina Guwahati dagi international destination taruk fawbasu service panghalibani. Imphal gi oinasu mamangi season da chayol amada flight kun khaktamak operate taurambadagi season asigi oinadi chayol amada flight kuntra marida hengatle. Agartala su station ama oina chahi asigi September dagi hapchilakhibaga iroinana chayol amada flight tara maridagi kunmathoida hengatle. Agartala dagi domestic destination ani haibadi Guwahati amasung Kolkata fawbagi direct service panghalibani. Masigi matakta airline asina Agartala dagi one-stop connectivity oina tongan ba domestic destination taramathoida connectivity leheli. Hira masiga mari leinana Chief Commercial Officer CCO Ankur Garg na hai flight masing hengalakpa asina maram oiraga miyamgi chatok sasin tawbada hena laithok hanbada natana India gi awang nongpok states singda koiba chatningba singda achauba khudong chaba ama fanghalagani. Masigi matakta awang nongpok states singa India gi atopa mafam singa leinariba maridasu Guwahati na lawriba thawdang asi hena chesil halagani haina mahakna phongdokhi.